Council of Higher Secondary Education Manipur Cohsem na LOUBA exam gi form fill up ki fee Cohsem na Piba rate Tagi Henna Loubidanaba Federal Student Organization KANGLEIPAK FESOK na MAHEILOISAng MAFAM da Mangjounana Khanghanlakli FESOK ki Secretary Publicity T Sadanandana Thadorakpa Cherolamada Haukiba Kumja Lising Aniga Kulhumdoi Megi Tarik Ahum dagi Chatharakliba Lanasina Madam Oiraga Kham Thengna Wanaraba Matam Masida MAHEILOISAng singna rule gi wangmada Thabak Taubidanaba wafam thamlakli Mamang the fee Henna Loubagi Thawong Amadi Lauramba MAHEILOISAng singna MAHEILOISAng Masa Masada Handok Hanba Laikre Amadi Paisa Henna Louba sina Madam Oiraga Wanaraba Miya Masida Awaba Henna Pidi Examination gi notification Thoklakpa Matamda Cohsem na Pidi be examination fee structure adu MAHEILOISAng singi notice board ta fazana thetokadabani fee structure gi matangda school da inspection lakpa matamda fee rate Henna Lauramba Thengnarabadi Maduda Tholakpa Afafata Kudingmaki Daita MAHEILOISAng singna Pujagadabani haina Cherolesina Makhatari